Hi guys, welcome back to my channel. Mayam ngasi jubi gi tan gi recipe share tawjarake. Recipe se pambiragadi like, share, subscribe, comment tawbiramu. Adudi ai jubi gi tan se haujarage. Jubi gi tan haudoini na jubi ahum kha khaijare haujik asese haujik hana jubi se khotlani. Ado jubi se khotpa loraga mu enghanjarage. जुबी से खोटपा लोरे जुबी से खरा पौना दुम खोटले अदो सिगे हेना कुपना खोटलगा सुजाय अदो सिंगसी गिसे एगिसे खुद की मशीन खोलिनी अंदुना खरा पौना खोटले हौजिक तन से तोनबगी मोइदा सिगी ग्लास सिगी चांगदा ग्लास मरी खक लौरनी हौजिक थुम खरा चारनी रिफाइन थाव असाबा असिगी चामच सेगा अनिखक हापनी अदुगा से हौजिक फजना मिक्स तौरनी मोइदा ओनबा ग्लास तुगा इसिंग ग्लास मा लौजरे से हौजिक खरा खरा हापगा तोलनी जामना हापो कतंग कतंग हापा तोलनी अदो मोइदा ग्लास मरी सिगा इसिंग क्याम चंगे हाइदो हाइबा ngamde अदो सिसे खरा खरा हापा तोलनी अदो मोइदा ग्लास मरी सिगा इसिंग क्याम चंगे हाइदो आई तोटपा लोरगा हाइजगे मोइदा से हुजी अखोइगी पुरी होबदा तोटपा दुमाइना असिसे तोटलनी फजना तोलिंगैगी तन से हाउबा हेंदुइनी तन हाउबा हाउतबा हाइबसे तोटपगी मखा जामना पोरी अदुना फजना तोचरनी तन से मोइदा से तोटपा लोरे हौजिक से मखुम खुमजलगा पुंग अमा थम्मनी अदो सेगी मखुम खुमजलगा थम्मिंगै सिगा जुबी ngौरनी मथंगी जुबी ngौबदु मु एंगहलागे मोइदा तन तोटपदा इसिंग ग्लास अमा मखाई सुलोइना फादे कितंग वाले अदुमाइना इसिंग से चंगी हौजिक जुबी ngौबदा चंगदोय पोटसे चिनी ngang अदुगा चिनी ngang तेंगोरम लौरे अदुगगी इलायची से खरा थुगाइजरे इलायची मपुमने अदो खरा थुगाइजरे मनम नुंसिनबगी होरेन अदुगा जुबीदी सिगा लेरे हौजिक खांग साहलनी खांग साहनजरे खांग से फजना साहलनी अदुगा हौजिक सिगा रिफाइन थाव से चामच अमा हापनी मई से तफलनी अदुगा रिफाइन थाव से हापत्रसु जाय अदो हापगसु जाय मई से तफलनी अदुगा हौजिक सिगा जुबी हापनी जुबी से हापगा मई तफलनी अदुगा सिसे मिनिट मरी मंगा ngौरनी खरा ngang ngौरनी जुबी से हौजिक मिनिट मरी मंगा ngौरे अदो जुबी सिगा इसिंग जावरमबदो दुसु खरा कंजलए हौजिक सिगा इलायची दो हापनी इलायची से हापगा ओलगा मिनिट अमा ngौरनी अदुगा चिनी ngang हापनी हौजिक चिनी ngang से हापनी चिनी ngang से लिकना हापनिंगगसु अदुम लिकना हापा जाय अदो चिनी ngang हौजिक सिगा थोइदिंग हापसु जाय नत्रगना सुजी ngौथोगा हापसु जाय अदुइदी सिसे खरा अदुम फरा लाउरी अदो हापनिंगद्रगसु हापत्रगसु जाय अइदुइ सुमाइना तौबसु हाउरी अदुना ngasiगिसे सुमाइना तौरनी जुबी ngौबसे लोइसलए चिनिंगांग हापदो चिनिंगांग दो मही थोगलागा हौजिक कंगझनग्रे जुबी से हौजिक सिसे इंघलगा थम्मनी उखमदो लौथारे हौजिक से इंघलगा थम्मनी हौजिक अंगसाइगी अमुक तन तोटपदो अदुमुक येंगनी पुंग अमा कुपसलगा थम्मदो सिगा लेरे से हौजिक मचा मचा बोल खरा ताथोनी सुमाइना तारगदी होरेन पाइबदा नुंगाइगनी अदुना सुमाइना मचा मचा खरा तारे हौजिक बोल से लौखलनी अदुगा पुरी की शेपता बोल मचा मचा सेमजरनी सुमाइना शेपता लोइना सेमनी सिगी बोल सिंगसे अदुदी अमुक बोल से सेम्बा लोरगा मु एंगहंजरागे
ꯕꯣꯜ ꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯕꯣꯜ ꯁꯤꯡꯁꯤꯒ ꯑꯃꯨꯛ ꯂꯣꯏꯅ ꯇꯥꯁꯜꯂꯅꯤ ꯑꯩꯅ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯒ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯇꯥꯁꯜꯂꯅꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯥꯁꯟꯕ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤ ꯂꯣꯏꯅ ꯇꯥꯁꯟꯕ ꯌꯦꯡꯍꯜ ꯂꯩꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯁꯨ ꯌꯦꯡꯅꯤꯡꯉꯔꯣꯏ ꯁꯥꯡꯃꯜꯂꯗꯤ ꯑꯗꯨꯅ ꯇꯥꯁꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯇꯥꯁꯟꯕꯁꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯇꯛꯑꯅꯤ ꯇꯛꯄꯁꯦ ꯃꯣꯏꯗꯥ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯛꯑꯁꯨ ꯌꯥꯏ ꯑꯩꯗꯤ ꯔꯤꯐꯥꯏꯟ ꯍꯥꯞꯆꯔꯦ ꯔꯤꯐꯥꯏꯟ ꯅꯠꯇ꯭ꯔꯒ ꯃꯣꯏꯗꯥ ꯑꯗꯨꯝ ꯍꯥꯞꯄꯒ ꯇꯛꯄ ꯌꯥꯏ ꯑꯗꯣ ꯇꯛꯄꯁꯦ ꯍꯧꯖꯤꯛ ꯄꯨꯔꯤꯒꯤ ꯁꯦꯞꯇꯣ ꯑꯗꯨꯃꯥꯏꯅ ꯇꯛꯇꯣꯏꯅꯤ ꯄꯨꯔꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯍꯟꯒꯅꯤ ꯌꯥꯝꯅꯁꯨ ꯄꯥꯍꯜꯂꯣꯏ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯇꯛꯄꯤꯔꯣ ꯐꯖꯅ ꯃꯥꯟꯅꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯁꯦ ꯈꯨꯠꯅ ꯑꯗꯨꯝ ꯁꯦꯞ ꯁꯦꯝꯕ ꯌꯥꯏ ꯑꯗꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤꯗꯤ ꯁꯦꯞ ꯁꯦꯝꯅꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒ ꯑꯗꯨꯝ ꯁꯦꯝꯃꯅꯤ ꯁꯤꯁꯨ ꯑꯗꯨꯝ ꯕꯖꯥꯔꯗ ꯐꯪꯕꯅꯦ ꯑꯗꯣ ꯕꯖꯥꯔꯗ ꯐꯪꯉꯒ ꯑꯗꯨꯝ ꯂꯩꯕꯤꯔꯒ ꯁꯦꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯅ ꯑꯗꯨꯝ ꯁꯦꯝꯕ ꯁꯦꯞꯇꯣ ꯄꯤꯕ ꯑꯗꯨꯝ ꯌꯥꯕꯅꯦ ꯌꯨꯕꯤꯁꯦ ꯍꯥꯞꯆꯔꯅꯤ ꯍꯧꯖꯤꯛ ꯌꯨꯕꯤꯁꯦ ꯌꯥꯝꯅ ꯃꯌꯥꯏꯗꯗꯤ ꯍꯥꯞꯄꯔꯣꯏ ꯌꯥꯝꯅ ꯍꯥꯞꯄꯗꯤ ꯑꯃꯨꯛ ꯀꯥꯏꯈꯤꯅꯤ ꯑꯗꯨꯅ ꯈꯔ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯁꯤꯒ ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯍꯦꯟꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯅꯤ ꯑꯍꯦꯟꯕꯁꯤꯡꯁꯤ ꯑꯃꯨꯛ ꯀꯣꯟꯅ ꯍꯣꯔꯦꯟ ꯍꯥꯞꯆꯤꯜꯂꯒ ꯇꯛꯑꯒ ꯑꯗꯨꯝ ꯑꯁꯨꯃꯥꯏꯅ ꯁꯦꯞꯁꯦ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯒꯅꯤ ꯍꯧꯖꯤꯛꯁꯦ ꯂꯧꯊꯣꯛꯆꯔꯅꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒ ꯁꯤ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯊꯪ ꯑꯁꯨꯃꯥꯏꯅ ꯁꯦꯞꯇ ꯑꯗꯨꯝ ꯂꯣꯏꯅ ꯁꯦꯝꯃꯅꯤ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯇꯛꯄꯒꯤꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯆꯥꯕ ꯃꯤꯁꯨ ꯌꯥꯎꯔꯝꯃꯅꯤ ꯆꯥꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯃꯍꯥꯎꯗꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯗꯣ ꯑꯗꯣ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯈꯔ ꯄꯥꯅ ꯇꯛꯑꯒꯗꯤ ꯁꯤꯁꯦ ꯅꯝꯀꯤꯟ ꯑꯗꯨꯃꯥꯏꯅ ꯈꯔ ꯀꯦꯝ ꯂꯥꯎꯔꯒꯁꯨ ꯍꯥꯎꯔꯤ ꯄꯥꯅꯁꯨ ꯇꯛꯄ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯄꯨꯔꯤꯒꯤ ꯁꯦꯞꯇꯨꯒ ꯇꯛꯑꯁꯨ ꯑꯗꯨꯁꯨ ꯍꯥꯎꯏ ꯍꯧꯖꯤꯛ ꯃꯌꯥꯏꯒꯤ ꯁ꯭ꯇꯐꯤꯡꯁꯦ ꯍꯥꯞꯄꯅꯤ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯁꯟꯗꯣꯛꯑꯒ ꯍꯥꯞꯆꯒꯦ ꯑꯗꯣ ꯌꯨꯕꯤꯁꯦ ꯌꯥꯝꯅ ꯍꯥꯞꯆꯜꯂꯒꯁꯨ ꯍꯣꯔꯦꯟ ꯇꯥꯎꯕ ꯃꯇꯝꯗ ꯀꯥꯏꯈꯤꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯝꯅꯗꯤ ꯍꯥꯞꯄꯤꯒꯅꯨ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯁꯤ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯃꯑꯣꯡꯗꯨꯒ ꯄ꯭ꯔꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯄꯥꯟꯒꯤꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯐꯖꯕ ꯁꯦꯞ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯐꯖꯕ ꯇꯟ ꯑꯃ ꯊꯣꯛꯂꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯪ ꯑꯩ ꯂꯣꯏꯅ ꯁꯦꯝꯃꯒ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯇꯟꯁꯦ ꯍꯧꯖꯤꯛ ꯈꯔ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯇꯥꯎꯔꯅꯤ ꯑꯗꯣ ꯑꯩ ꯇꯥꯎꯕꯩꯗꯣ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯥꯡ ꯁꯥꯍꯟꯖꯔꯅꯤ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯔꯤꯐꯥꯏꯟ ꯊꯥꯎ ꯍꯩꯔꯅꯤ ꯔꯤꯐꯥꯏꯟ ꯅꯠꯇ꯭ꯔꯁꯨ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯖꯣꯍꯣꯠ ꯊꯥꯎ ꯑꯗꯨꯝ ꯍꯩꯔꯁꯨ ꯌꯥꯒꯅꯤ ꯑꯗꯣ ꯑꯩ ꯔꯤꯐꯥꯏꯟ ꯊꯥꯎ ꯍꯩꯖꯔꯦ ꯊꯥꯎꯁꯦ ꯍꯩꯔꯒ ꯍꯧꯖꯤꯛ ꯇꯟꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯎꯔꯅꯤ ꯑꯃꯃꯝꯇ ꯊꯥꯗꯔꯒ ꯍꯧꯖꯤꯛ ꯁꯤꯁꯦ ꯂꯣ ꯇꯨ ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝ ꯇꯧꯔꯒ ꯂꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯇꯥꯎꯔꯅꯤ ꯑꯅꯤꯃꯛ ꯁꯥꯏꯗꯇ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯕꯧ ꯇꯥꯎꯔꯅꯤ ꯇꯟꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯀꯥꯝꯊꯣꯔꯛꯑꯦ ꯐꯖꯅ ꯀꯥꯝꯊꯣꯛꯏꯁꯦ ꯄꯨꯔꯤꯒꯤ ꯇꯛꯄꯗꯣ ꯑꯗꯨꯒꯒꯤꯗꯤ ꯈꯤꯇꯪ ꯄꯥꯅ ꯇꯛꯏꯅꯤ ꯄꯨꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯛꯏꯅꯤ ꯑꯗꯣ ꯈꯤꯇꯪ ꯄꯥꯍꯜꯂꯤ ꯑꯗꯨꯒꯤ ꯐꯖꯅ ꯀꯥꯝꯊꯣꯛꯏꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯁꯨꯃꯥꯏꯅ ꯀꯥꯝꯊꯣꯛꯏꯁꯦ ꯈꯔ ꯀ꯭ꯔꯤꯁꯄꯤ ꯑꯣꯏꯔꯒ ꯅꯝꯀꯤꯟꯒꯤ ꯇꯥꯏꯞꯇ ꯑꯣꯏꯒꯅꯤ ꯑꯗꯣ ꯄꯨꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯛꯑꯒꯁꯨ ꯑꯗꯨꯝ ꯍꯥꯎꯔꯤ ꯑꯗꯨꯁꯨ ꯁꯤꯒꯤꯁꯨ ꯌꯥꯝꯅ ꯍꯥꯎꯔꯤ ꯑꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯆꯥꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯒꯣꯜꯗꯟ ꯕ꯭ꯔꯥꯎꯟ ꯑꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯊꯪ ꯍꯧꯖꯔꯛꯑꯅꯤ ꯇꯟꯁꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯃꯑꯣꯡꯗ ꯂꯣꯏꯅ ꯃꯊꯪ ꯂꯣꯏ ꯍꯧꯔꯅꯤ ꯑꯗꯣ ꯂꯣꯏꯅ ꯍꯧꯕꯗꯤ ꯃꯌꯥꯝꯗ ꯎꯠꯂꯔꯣꯏꯒꯦ ꯃꯑꯣꯡꯁꯤꯇꯪ ꯎꯠꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯊꯪꯗ ꯀꯔꯤ ꯇꯧꯖꯔꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯣꯏꯗꯅ ꯀꯣꯃꯦꯟꯇ ꯏꯕꯤꯔꯝꯃꯨ ꯑꯩ ꯇꯧꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ